New Delhida Hujik Manipur ki BJP MLA sing amadi BJP ki national leader singa mifam chathari. Ngasi nungthil pung mari makhairom taba matamdagi chatharakiba mifam asina Manipurda miyamgi oiba laingak ama athuba matamda laknabagi matangda wari sanagani mifam asida ching amasung tam animaki BJP MLA sing punna Sarukh yaduna laingak semnabagi matangda khana ninagani haibigi thajaba leiri. Mifam asida Farjol district ki Thanlon AC ki MLA oiriba हानगी ट्राइबल मिनिस्टर बुंगजागिन बाल्तेदी मसागी अनाबन मरम ओइरगा मिफम असिदा सरुक याब ngamloidori हाइरी पनबे याबदी बीजेपी की नेशनल लीडर सिंह कौरकपदगी मणिपुर की बीजेपी एमएलए सिंह न्यू दिल्ली की दमक ngarang खोंगसान नख्रबनी Dabisma kitang tu halo. Going to be conducted Tomorrow. मीटिंग तो क्या बताऊं उधर जाने के बाद Good afternoon. So, what do you expect from this meeting, sir? After a long time, a lot of political gesturing in BJP camp.